मियामना मतिक चाबा दंदी पीगदबनी हाइना दाबी तौरिबा चिंगनु हाउकिप मिरोल तादना हौजिकसु लैकन्नरी हौकिबा जनवरी 28 कक्सिंग खुना उचान मखोंग लैकाइदगी मैंगलंब रामेश्वर चुराचंदपुर डिस्ट्रिक्ट की मनुंग चनबा तुइबोंग हेडक्वार्टर रियू केनेना फादुना पुख्रबा मतुंग तमथिन हातोकपिख्रबा थौदोक अदुगा मरी लैना चिंगनु हाउकिप फारगा मतिक चाबा दंदी पीगदबनी हाइना मियाद असिगा मरी लैना सेमकिबा जेसी की माइकैदगी अकनबा मोंगदा दाबी तौरिङै सेरक असिदा चिंगनु हाउकिप हौजिक हौजिक वखल लैना नादुना अरुबा फिबमदा चुराचंदपुर डिस्ट्रिक्ट हॉस्पिटल दा लैकन्नरी लैखिद्रबा रिसिकांता की मिहात असी महाका खंगनबा चिंगनु हाउकिप के अचौबा खुद सोइदना यौरमगनी मिहात असिगी मेन कल्प्रिट असी चिंगनु हाउकिप नि हाइना जेसी अमसुंग इमुंग मनुंग की माइकैदगी हौजिक हौजिक यामना कन्ना दाबी तौरिबनी अदुबु चिंगनु हाउकिप हौजिक वखल लैना नादुना चुराचंदपुर डिस्ट्रिक्ट हॉस्पिटल दा लैकन्नरी माकु लैकन्नरीबा डॉक्टर की माइकैदगी हाइरिबना थौदोक अदुना मरम ओरगा चिंगनु हाउकिप मसादा कीबा थकटखिबा कयाना डिप्रेशन नादुना चाबा थकपा अमता याद्रि इमुंग मनुंग की माइकैदगी फंगदोरक्लिबा माना ngangliba wa adu amata samnade risikanta gi asiba hakchang adu imphal da sinnakibagi mohota mahaki khulda phumbiyu haina su police te yamna kanna phongdok pasu laiki risikanta laikhitaba thodok aduga mari leinana kuki amasung maitai furup ani na mahak ko tonganna inthoklaga thamli maitai singi maikaidagi mihat asida singnu hokip senai haibadagi police na mahakbu investigation gi damakta pick up tawbaga loinana mahaki phone sis tawkhre aduda kuki singi maikaidagi na amuk singnu maitaiga loina dano kuki jo singbu nam thak tawi haina akanwa pressure kaya mayoknari hairi जाति कांगलुप कयागी मियोई लिसिंग कयाना सरुक यादुना मणिपुरी कनबा खोंगसत चतख्रे लमदमसिदा मिटोप ओइरिबा हिंसा थोखलिबा मणिपुरी थुगाइना बहोटनरिबसि कुकीनी लमजथांग हाउकी हौकिबा सही 2023 की मे अहुमदगी लमदम असिगी येलहुमी ओइरिबा मैतैसिंगी मथक्ता कुकी नार्को टेरोरिस्टसिंगना सथरकिबा लान असिना मरम ओइरगा लमदम असिदा तंगदु लैतादबा फियम अमा ओइहलकपता नतना मणिपुरगी अपुनबा सक्तम थुगाइना बहोटनरक्लिबा कया असि की मयोक्तंग असि कोकोमिना सिंदुना मणिपुरी कनबा खोंगसत पांगथोखरे तोंगान तोंगान जाति फुरुप कयागी मियोई लिसिंग कयाना सरुक यादुना पांगथोखिबा मणिपुरी कनबा खोंगसत अदु ngasi ayuk pung 10:30 ताबदगी तितिम ग्राउंडगी खोंगसान बहरबा मतुंग थंगमैबनगी थाउ ग्राउंड लमथुंगफम ओइदुना मफम अदुदा मियामगी ओइबा मिफम अमसु पांगथोखि खोंगसत अदुदा सरुक याखिबसिंगना मणिपुरी थुगाइबा यारोइ भारत सरकार सथाइबा प्रॉक्सी वार खुदक लेपगदबनी मणिपुरगी टेरिटोरियल इंटीग्रिटी काहेंदना थमगदबनी लोंगलेप मणिपुरी हाइना थाबा तोंगान तोंगान बा प्लेकार्ड अमसुंग बैनर कया पाइबगा लोइनना स्लोगन कया सुलाउकी रैली अदुना थंगमैबनगी थाउ ग्राउंड थुंगलबा मतुंगदा पांगथोखिबा मियामगी ओइबा मिफम अदुदा थादौ इनपीगी जनरल सेक्रेटरी ओइबा लमजाथांग हाउकिबना हाइकिबदा कुकी हाइरिबा फुरुप असि मणिपुर सुंगलै लैतबा कांगबु अमनी कुकी हाइबा जातिसु लैते मपाल लमदगी कनानो करिनो खंगदबा कांगबु अमा लमदम असिदा संगलक्लगा कुकी हाइना हेक्ता थोंजिल्लगा फुरुप अमा ओइनबा होटनबनी लमदमसिदा मिटोप ओइरिबा हिंसा थोखलिबा अमसुंग मणिपुरी थुगाइनबा होटनरिबा कांगबुसिंग असि कुकीनी थादौ पाइते मारना सिंगबा कांगबुसिंग असि लमदमसिगी येलहुमी ngakतनी कुकी हाइरिबा कांगबु असि काना कानानो हाइरिबनो अखोइने थिदोकपा संगी अदबु कुकी हाइरिबा कांगबु असिदि फुरुप अमा नतबना वरि सानासि थगलो उ हाइबदा कनामता लाक्लोइ अदुना कुकी हाइबसि सिन नरोइदबनी कुकी सिंग असि आइसोलेट तौगदबनी कोकोमीगी माइकैदगी इम्फाल दा हॉस्टाइल ओइबा कांगबु अमता लैते अतोपा कांगलुप की मियोइ सिंगने इम्फाल दा लाक्पा यागनी हाइना फोंगदोखिबा वफम अदु तारामना ओइ इम्फाल दगी लांजेनखिबा सिन कुकी नार्को टेरोरिस्ट सिंग ओइना होस्टेस ओइना थमलिबा थादौ फुरुप की मियोइ सिंगसु इम्फाल दा हलकनबा होटनबदा कोकोमी अमसुंग मियामना मतेंग पांगबियु मणिपुरी कनबा हाइबसे थादौ सुकलबनी हाइखि खोंगनांग थाबा यूनिवर्सिटी की बीसी प्रोफेसर जॉय कुमार हाइखिबदा हौकिबा सही 2023 की मे अहुमदगी थोगलखिबा इरांग अदुना मरम ओइरगा तौफम खंगदना लैरिबा मियामना कोकोमी मणिपुरी काइबा यारो हाइबा खोलाउगल लोइनना तुंगी लंबी अमा पीनबा होटरिबा सिगिदमक्ता ngamkhoi leitana thaklagba poi मणिपुरी अखोइगी लायुखिरबा इपाइपुसिंग अदुगी मसागी ईना कल्लगा थुमलमखिबनी लमदम असिदा मतम मतमगी मतुंग इना होंगबा कया लेरबसु अखोइगी अपुनबा पांगलना ngasi फावो मणिपुरी असि काहेंदना थमलगा लाखिबनी अदुबो भारतना मणिपुरी मतम सुपता मोथनबा होटनै हाइबसि ngasi मयक यामना सेंगलक्ले सुराचंदपुर सखिबा रैली अदु अहानबदा इरांग असिगा मरी लैनदबा अदुगा कोना अमुक इरांग असिगा मरी नैनहलक्लिबा असि मसिगी मरुमदा करी लैबगे हाइबदु नोंगम नोंगमगी मयक सेंगलक्ली इरांग असे होरको मतमदा मणिपुरी सरकार लैना लैना मसिगी लुसिंगबसिंगबु थबुक तवहंदना थमलगा दिल्लीना पैसिलगा लाखिबनी यामलबा भारत लानमी लिसिंग हुंफुगी मथक्ता थाजिल लखरबसु इरांग असे मपुंग फाना हजिकसु लक्सिन बंगमद्री मणिपुरी मर्जर एग्रीमेंट मणिपुरी टेरिटोरियल इंटीग्रिटी असि कायहंदना थमगनी मणिपुरी टेरिटोरी भारत ngakani हाइबसु हजिक सथरिबा थवंगसिंग असिना मणिपुरी टेरिटोरियल इंटीग्रिटी मतम सुपदा थुगाइनबा होटनरे हाइबसि यामना मयक सेंगले इरांग असिगा मरी लैनना यूनियन होम मिनिस्टर मसाम मणिपुर लाक्तुनु नुमित खरनी लैरबा मतुंग नुमित कुनी लैरगा अमुक हना लाकनी हाइरमलगा ngasi फावबा लाखिद्रे कुकी सिंगना सेपरेट एडमिनिस्ट्रेशन डिमांड तौरिबसि कनाना मसिगी आइडिया पीरिबनो सिंगदा मतम सांगना ई मरी अमत ओइना लैमिननबा फुरुप सिंगी मरक्ता तोखाई तोखाई थुगाइनबा होनरक्लिबसि कनानु हाइबा मयक सेंगबा हंगलग्ली मणिपुरी थुगाइनबा होनबा इंडियागी
think tank singi asoba khut yawi lamdam asida leminari purup singi marak takadaidano amma sing chep tharaga khatnhanna bo honarbasi India ki asoba khut yaw drabadi yawroi ain kaina mitop kaya lamdam asida sangsilakhiba asina lamdam asigi demographic ta sound sighting pirak kadoribra asida aikoina kadom da sat kadoribage haibagi asobu hang amma lagle asigi maphiam asi miyamna punna khangminnaba manipuri gi apunba saktam kaihendana thamnaba amadi yelho purup singi marakta nungsi sanana leinaba punna hotna minnaba sangi haiki thauram aduga mari leinana kokomi convener YK Dhiren haiki badalamdam asig ngalingai matamdagi nungsi sanana amadi thazana hingminnarakiba yelho purup singi marakta thugainaba honaribasi India government gi khudyawi haibasi yamna mayek senglaba amani lamdam asida hojik thokliba lalasi gi horok masi masagi political interest amadi masagi purup ki interest thabuk tawrakpadagini Indiana manipuri masya tanaba honabagi thawong asing asidagi sahi kuntra rongi mamangdagi horakrabani adubu aikoi maselgi marakta nungsi chanabagi lipunna maram oiraga manipuri thugaiba ngamdana lakibani lamdamsigi yelho mising masagi maramda terrorize tawraga hostess oina thamduna hinghalliba punsi maril asi democracy chatpa lebak amani hairiba Indiana tana malemgi atop mafam amata leiramloi manipurda tangta daba fibam ama bharat sarkar amasung manipur sarkarna purakani hairiba sikaramba matamdano masigi roadmap ama yatfam togi Government of India na divide and rule policy sa thaba khudak talep kadabani hojik fawba national highway sing the free movement yahandriba amadi IDP lising kayana mayum la hanba leitriba si human right khongaw nabani asigumba India government na sathariba khongtang asi khudak talep kadabani haiki kokomi gi former convener khurai jam athobana haiki bedalamdam asida India government sathariba proxy war asi khudak talep kadabani manipur gi territorial integrity ka hendana thamgadabani India na manipur sathakiba human right khongaw nabagi thawong sing asi khudak talep tuna lamdam asigi miyam Indian citizen amagi phangphom tokpa hak sing adu sabsana fangangadabani Indiana manipur sa thariba policy asi khudak ta handokadabani haiki loisilakpada miyam gi mifam aduna tongan bu warep nipan su lauki warep sing adu di su khudak ta lauthokadabani sugi mingde kuki lal hubasing na tawning bata holiba asi khudak ta lepkadabani amasung matik saba action laugadabani Indian na manipur thokliba irang asibu aran bu wari singbul amada puthaduna kanglup ki irang ni haiba propaganda asi khudak ta lepkadabani amasung kanglup ki irang gi mingda miyam gi fangfang thokpa hak sing matpa amadi temsing na khudak ta lepkadabani IDP sing yakaknaba policy sing semduna amadi akaknaba matam gi manungda masa gi mayumda hanjil hangadabani loina IDP sing bulan Luna sana tawiba kan loina na makhoibu section na ngakpi senbi gadabani sin kuki narco terrorist singi cross border terror activity sing depan gadabani makhoi cross border network sing thugaiba kan loina na illegal infrastructure sing lautu gadabani constitution na piriba miyam gi hak amasung laingak phanghalu loina na transparency amasung accountability leiba governance athuba matamda lehin gadabani manipuri gi territorial amadi administrative integrity ngak tuna tham gadabani manipuri miyam gi democratic right amasung mandate India government na ikai khumna gadabani manipur da NRC amasung masigi manaba mechanism athuba matamda paikhatuna lisangsit na India government na ayaba piduna sangsillakiba mitop sing khantukadabani amasung manipur miyamna nes wesing da maning tamna satpa yadribasi India government khudaktagi satpa yahannaba hotnagadabani haiki mayai lambi gi tabak subada thingthaba yaroi KCPPWG contractors na mayai lambi gi thabak subada thika munnaba khotnabagi pauta halakpasu yaroi maduna maram oiraka mayai lambi sembada thengthaba thoklabadi miyam gi mayukta thabuk tawbani haina lawgari masida thawai usida duna singnaklabadi warning tawdana hakpa sairak pigani haina KCPPWG MG unification gi PRO singkhaingan bana thatorpa serol amana hairi serol asina makhata na hairi bana manipur gi yamna maru oiba lambi amu oirba ikhoina mayai lambi road haina sukhangnariba national highway 137A lambi asim matam kaya dagi contractor kaya gi nungaifam oirba lambi amakhakni haibada haiman bathokloi lambi asi thongkhang kaya da laikai club village amasung miyamna matam kuina sangna sempi dabagi strike tawkiba kaya laikre loina thokhaning daba pamdaba thawdok kaya amasu praja miyamna thengnaduna lagli masida sunatana ka hene yengsin bidaba na maram oiraga accident thoktuna mi kaya amasu laikidabagi khudam sangdam miyamna thengnarabang haktani hanna mayai lambi asibu thabu oina sukhiba contractor singna minus ta thatharaga subana ayambani mayai lambi asida up to minus asi sada 39.99 fawba suba fawba laikre masina dikadai dagi quality maintain tauna niam sumna karamna suba ngamgani aduna lambi koilas thabada nonganba ka complaint lagliba sing aduni contractor singi paisa yepna bahona rakpada dasa tariba asi lambi asi nungti fawduna sathok sasin tawduna satliba miyam singni mamingtagi oiraba national highway asi ikhoina Tengkang kaya miyam gi damakta pressure piduna yengsenduna lakpani lambi asibu semnabagi tungda lakadoriba tender singda minus ta tharaga surakpa thabuk khudingma akanba action lawkhatlagani loinana thabuk suba yaroi haina mamangda central committee gi order thokibasu leiribani maylambi national highway 137A gi hojik nauna semnabagi work name structuring of existing
pavement from kilometer 0.002 kilometer 15.35 amasung kilometer 32 kilometer 45 of NH 137A Imphal Kakching Namkai section asi thabuk sunabagi tender tawba loire loinana akhoi mamangda minus ta thabuk suba yaroi haibagi maramdi mai lambi adu quality maintain tawna miyamgi damakta tung koina satna haunaba amasung Leihaunaba contractor sing ninthina sem nabagi damaktani haujuk manipuri PWD gi tender evaluation committee na niyam sumna minus ta tharaktaba loinana lowest amasu taraba contractor da thoglakpa asi hainingai leitana thagat phongduk seri mai lambi road national highway 137A asibu highway gimna semlakpa matamda lamdam atuda leiriba miyamna su quality maintain tawraga semi semde haina yengsinbiu thabuk asibu paikhalakpa matamda kanaguma matana yedapan piba yaro amasung masida thika pithok pisin thika munnaba khotpagi pau tahlak puyaroi maduna maram oiraga mai lambi sembada theng thaba thoklabadi madu manipuri praja miyam gi mayokta thabuk tawrakpani haina logani maraksida thawai usita duna singnarak warning tawdana ayat papiriba adu akpaserak pigani hairi Bengaluru gi bharagi ka amada Assamese basa mari Siraga Leiramle thengnakhre singnaningai oibata natana thamoi sokningai oiba thodok amada thonglon sinbagi bharagi ka amada nahamari puna siduna Leiramle hairi ba thodok asi Bengaluru rural district ki manung chanba Mustrait area da leiba bharagi ka amada thokibani leikidraba nahamari adu Assam dagi ni makoi mari makmanak nakpada leiba Coca-Cola warehouse ta thabuk tawruga bharagi ka adu da puna leiminabani hairi leikidaba sing adu gi maming Jain Sinte Khageshwar Narendra Nath Tait Dr Tait amadi Dhanjoy Tait kawi thodok aduga mari lena Bengaluru rural superintendent of police Chandrakanta na phongdok khibada thodok tokphom gi manak nakpada leiba mioi singna pau pirak padagi mahak masamang na lusingwa police team among phom adu satuni yengsin khibaga loinana thijinbagi thabuk sathari asi baksang sing forensic examination amadi postmortem tawnaba kan honari